Loyalam E-PAO tabi ni Kutuling Mapo Drum Sasmitana Ayuki Pao Pizari Ahandida Pertebe Headline. Security Force na child protester kaya tamthina phubagi mayokta MCPCR na advisory issue tawkhre. Tangkolna pastor maitena doctor engineer oina bo hotnaringai da secretariat ta mitop na phamkibani haina phongdokre. Sangai Festivalda attack Tounaba Hotnaramba KCP FML gi Cadre ahum phare. Security Force na child protester kaya tamthina phubagi mayokta MCPCR na advisory issue tawkhre. State asida handak thokiba thodok wathok kaya lakshina bohanabada child protester kaya tamthina phuchebagi thawong kaya chathaduna asokapan nahan khiba kaya adugi mayokta ngasi Manipur Commission for Protection of Child Rights MCPCR gi maikhetegi Security Force amasung Administrative Authority da akanba advisory issue tawkhre hari. Commission gi maikhetegi makhadana haribana handak ta thokiba thodok wathok sing maruoina pukhauda chatakhiba protest manungda Security Force ki maikhetegi chahi noriba angang kaya lathi charge tawduna asokban nangan khiba hakchangi maruoiba mafam kaya da assault tawkiba amasung tear gas kapagi thodokta mahiroi nupi macha kaya ama wanthaduna asokapan nangkhibagi thodok adu Manipur Commission for Protection of Child Rights ki maikhetegi yamna hakchina lawi. Commission ki chairperson Kaisam Pradeep Kumarna Phongdokhibada asigumba ka henba thawong sing asi international child rights norms amasung child protection gi leiriba law sing adu violate tawbani maramaduna agency khudimakna Juvenile Justice Act 2015 amasung UN Convention on the Rights of the Child UNCRC gi matung ina angang sing da hingsa gi thawong sing chathaba thingnaba ka henba thawong sing chathadanaba amadi angang amasung ka henba thawong sing chathadanaba khangali Sahi Noriba angang sing na santi oina mawongda makoigi aningba apamba sing adu phongdok chenabagi haklei maram aduna makoi sing aduna public gathering satharinge matamda makhal amataki ka henba thawong sing chatharoidabani amasung makoi bu ngakpi senbigadabani state asida hojik tangdu leitadaba phibam ama leiringe marak asida makoi bu anti state activist oina lana loridabani state asida hingsa gi thawong sing chathariba sanglaba chahi ani makhairom helaba matam asida khwaidigi Kudong thiba mayong naribasi chahi noriba angang singni state asigi chingama sung tapaki district tareta mental health and psychological career clinic na chathaki ba survey amada phangba finding gi matung ina angang gi chada kunthra dagi kunthra manga phawdi hena aruba mental health issues sing mayong nari marabaduna security force ki maikhetegi irang laksin ba chahi noriba angang singda lathi charge tawba tear gas kapa natraga physical forcing yaringi siznadana ba advisory tawki Law enforcement amasung security force in child center singa pau phongnaduna chahi noriba angang singa interaction chathabada makhoibu yariba makhai asoi angam thohandana ba maikeida miyeng thamduna thabak chathagadabani loinana angang singna asoi angam yaudana mayumda hanlo ngamnaba hojik tholiba crisis asi athubada santi oiba mongda warushin puraknaba mari nenabisingda appeal tawri hadi Tangkolna pastor maitena doctor engineer oina bo hotnaringeida secretariat ta mitopna phamkibani haina phongdokre Tangkol Lyric Habisingna pastor aduga maitena doctor engineer oina bo hotnaringeida secretariat ta mitopna phamkibani haina ichamgi hanagi president M Rajendra Nangasi Sadong Khulgi Kumathoi Shuba Glory Day hodopagi thoranga mari lenana phongdokre Thorom aduga mari lenana mahakna makhatana haikibada Hojik Tangkol Luchingba Kharana Maitei Chai Iraga Makhoigi Pendaba Phongdokpa Yauribasi Khanthaba Watpadagini Lamdam Asida Yang Maso Sajai Saiza Amasung Risang Kaishingna Matam Sangna Chief Minister Oidun Lengak Sasan Torambada Natana Tangkol IAS Amasung MCS official kayana lebaki thogai pukhi ahal sing adu leikidraba matungda haurakliba lairik heiba naha ayamana pastor oinaba lambiromda chakhiduna IAS amasung MCS official oiraktre maitai singsu tangkhulga chamanana IAS amasung MCS official gi masing yamna li masina maram oiraga secretariat administrative ta mitop na paishin khibadagi ekhoi kayamu mangjei haiba ekhoi puna khaminaba tangai phade haiki ngasigi thoram aduga mari lenana social activist asang kasarna thoram asi chadong khulgi khunjapumna puna unaraga makhal mathelgi basanada changdamnaba tonga tonga ba hiram kayada yawba thoram amani haiki
Thauram aduda saruk yakiba Caesar Hospital and Research Institute ki MD Dr. KH Palina haikibada Jadong khul asi malemgi thaki resort semlaba lam koibisingi pukning chingsingpham mafam ama oibo yagani maramaduna mahusagi fazaba kayana thallaba asigumba mafam asi lam koibisingi mafam ama oina semgatnaba punna hotnaminaba changi masina khul asigida natana state asigi oina su summit londa chauna kanaba pigani haina fogdoki Thauram aduda Jadong khulgi headman Wongnao Kasanasu Mafam Adu tourist sport ama oina semgatpagi tangai fadaba wafam kaya paladuna ngasigi thauram aduda saruk yabalakiba pumna mapu thagatpa phongdoki Sangai Festival attack Tounaba Hotnaramba KCP MFL gi Cadre ahum phare Hauzik Chathariba Sangai Festival asiga mari lenana social media da kihan khanganba video thagalakiba mari lenana police amasung Assam Rifles Chatharapa operation the KCP FML gi Cadre ahum phare hari Police ki pauna haribana hauzik November 12 da Maitai Lanmi Naughty Boy haina maming asigi makhada user amana Facebook da hauzik chathariba Sangai Festival asida bomb attack tawgani haina ki halakhiba asigi mari leinana chatharikiba operation da makoi ahum adu fagatpangam khibini faraba miyosing adudi Imphal East ki Okram Chuthektagi Livestream Sonia chahi 13 Imphal West ki Tera Sadokpam lekadegi Salam Luangan ba masung Thobal District ki Wangjing Bazar dagi Famdom Phampok Maitai Allies Azoi Allies Abungcha chahi 18 kawi Livestream Sonia asidi extortion ga mari lenaba activities sing da chenabagi damak mayumdagi fagat kibani aduga Fandom Azoi asina Sangai Festival pangthoklingai mafam asida grenade langsinaba thorang torambaga mari lenana fagat kibani Farba miyosing asi online gi kuthangda kihan khanganbagi thawong chathaba amasung malemgi oina sakhanglaba cultural gi thoram asibu ayep apan bapi ba thorang kaya chatharamba chenabani haiba chapchana khangmangam le hari atopa amana ngarang numidang police na sore pagi Cadre amasu Pornopat area dagi fare mamingna Thangjam Avinas Allies Amuba Allies P2 chahi tarani pankawi miyoi asi lup asigi Cadre sing recruit tawagi thabakta hakthinana chenaba misakni hari Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Bosem ge chairman khudakta sindokpa mahiroi khunaibu ikaiba pibani haina phongdorakli Board of Secondary Education Manipur gi chairman masagi tam yogdana mahaki pham asida mi hoba miyoishingna lautuna duna tang kunma thoida mangjona na paw amata piba tawdana lauthokibasi mahiroi khunaibu ikaiba pibani haina Socialist Student Union of Manipur sosamna thadorpa chirolamana hari Cherolasina makatana haribadi tasengbadi chairman asid lauthoke harabasu tha ahumgi mamangda masada notice thaduna maram piduna khangangadabani Board of Secondary Education Manipur asi yamna maru oiba autonomous body ama oibana maram oiraga secretary chairman gi post asi in charge oina puba haibasi lamdam asigi mahiroi singna yamna khudong cha dabat leheli hauzik tholiba chairman gi issue charge oina pugadoriba education s ki hauzik director oiriba asina office animak paishilakpa haibasi su achobo wahang ama oiheli mahiroi singna education department da director unaba lakwa amasung Board of Secondary Education Manipur da chairman ga unage haina lakpu mutamda matau karamna unagani haibasini aroibada cherolasina haribana thodok asimak mamang thakta education department gi deputy director oiramba Git Chandrana Board of Secondary Education Manipur gi secretary in charge oina puba matamda su lebak irang thokrabani hari President rule ni haraga India ki president ki mai khunaba amadi mingchathina batawbadi poloida afaba khak oiroi habasi chahi asina khanthaba phai haina Vision Foundation Manipur na phongdokrai President rule laklabani na Manipur da mahusagom santi hanjilaktuna miyam su kharadi safaragani khanjarambagi ona tainabada praja miyamgi mayokta thabak thoram mayam ama tawsilaliba asi sarkar asigi afaba khongthang ama natte haina Vision Foundation Manipur Khurai Imphal East ki chairman K Satyajit na press ta thadorok cherolasina hairi cherolasina hai President rule habisidi India ki khwaidigi chawraba wisak oriba head of the state President of India khangna chalaiba administration amadi haiduna ikai khumnabata natana achumba asengba kara soiduna tawrakani khanaribani adubu president rule da thona faribasi somnatagi instructor eviction tawba amaromda miyam amadi press media singi apamba animugi mayokta leiba asini hari cherola sina hai inglisingani shomna amadasu Manipur da popular government ama uitharaga chahi ama president rule thamki center dagi in Rahamon Koba amadi Kipgen Koba Miyoi ani matamdugi governor da advice tawnaba tharaki makoi anina Manipur da leba department sing tangkhai paihanduna administration tahonki
ꯃꯗꯨꯗ ꯅꯠꯇꯅ ꯃꯇꯝ ꯀꯨꯏꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯇꯧꯔꯛꯂꯕ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯀꯌꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯎꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯁ ꯁꯖꯦꯁꯟ ꯀꯌꯥ ꯂꯧꯗꯨꯅ ꯆꯍꯤ ꯑꯃ PR ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯆꯂꯥꯏꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ PR ꯑꯁꯤꯗꯤ ꯃꯤꯌꯥꯝꯅ ꯈꯜꯂꯝꯕ PR ꯑꯗꯨꯒꯤ ꯇꯣꯞ ꯇꯣꯞꯄ ꯑꯣꯟꯅ ꯇꯩꯅꯕ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯗꯕ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯃꯥꯟꯕ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯤꯇꯤꯖꯟꯁꯤꯡꯒꯤ ꯊꯃꯣꯏꯗ ꯄꯦꯜꯂꯝꯃꯣꯏ ꯍꯥꯏꯗꯨꯅ ꯚꯤꯖꯟ ꯐꯥꯎꯟꯗꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯁꯤ ꯊꯣꯛꯆꯕꯅꯤ ꯍꯥꯏꯔꯤ ꯉꯥꯃꯤꯁꯤꯡꯗ ꯂꯣꯟ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯈꯣꯝꯒꯠꯈꯤꯕ ꯁꯦꯜ DFO 3 ꯗꯤꯁꯦꯝꯕꯔ 1 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯨꯞꯇ ꯄꯥꯎ ꯐꯥꯎꯔꯛꯀꯗꯕꯅꯤ ꯍꯥꯏꯅ KCP MC ꯌꯨꯅꯤꯐꯤꯀꯦꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯉꯥꯒꯤ ꯐꯥꯔꯝ ꯇꯧꯔꯤꯕꯁꯤꯡꯗꯒꯤ ꯂꯣꯟ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯂꯧꯈꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯐꯤꯁꯔꯤ ꯑꯣꯐꯤꯁꯔ 3 ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔ 1 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ KCP MC ꯌꯨꯅꯤꯐꯤꯀꯦꯁꯟꯗ ꯄꯥꯎ ꯐꯥꯎꯔꯛꯀꯗꯕꯅꯤ ꯑꯃꯗꯤ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯒꯅꯤ ꯍꯥꯏꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯂꯧꯂꯨꯞ KCP MC ꯌꯨꯅꯤꯐꯤꯀꯦꯁꯟꯅ ꯋꯥꯐꯝ ꯊꯝꯂꯛꯂꯤ ngasi loop asigi PRO chingkhai ngai mana khuyek piduna thadorokpa chheol amada ing kumja 2023 kunmari gi oina PMMSY gi makhada Thobal amadi Kakching district ki manungda leriba nga gi farm tawriba lomi Janipan rom dagi loan pigani haiduna ngami amamam dagi lupa lising manga dagi tara phawba lobi khrai Thobal amadi Kakching district ki district fishery officer oiramba Y Danesor Manik Chan amadi L Lindali Januna namthak tawraga sel khongatkiba laibak thibani haina maral sirakli Noneda yuha hakrai ngasi ayu pung 5:45 taba matamda None district ta magnitude 3.5 yauna yuha hakrai haina National Center for Seismology ki report amana hari report asina makhata na haribana yuha habugi asigi dam na kilometer 13 oiki hari Sangai Festival namduna pangthokpagum IDP singsu masagi mayumda hanjalhanbiyu haina phongdorakli Hauzik leiriba PR lengak asina Sangai Festival namduna pangthokpagum IDP sing asisu security singna ngak selaga masagi mayumda hanjalhanbiyu haina Sivishena Manipur State ki President M Tombina ngasi Babu Parada leiba party asigi office pangthokiba pawgi mifam amada phongdokrai mahakna makhatana haikibada Sangai Festival pangthokpa haibasi yamna fai masigi kanaba mayam ama lei Sangai Festival su pangthokpiyu aduga IDP sing su masa masagi mayum leiriba mai chak haudraba sing adubudi State Force amasung Central Force sizinaraga ahanbigi oina janghanbada kari akaiba leibage hauzik IDP sing nomada lupa marfu humdoi khakpirga yamna pikpa ka amada mamok su macha su masu su puna leminaribani separate leitaba asigumba mayam asina Pukning da nungai taba phangliba paisa khara asina macha masu lairik tamhanba konadaba mayam asina pelak taduna suicide toba phawba yaurang lei IDP sing asi masagi mayumda ahanbigi oina changhanaba honabada kari akaiba lebege makhoina mayumda changnaba honabada security na ka henba thawong kaya chatharibasi yamna chumdaba amani haiki Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Arabada marueba pa amuka hana pizari Security Force na child protester kaya tamtina phubugi mayokta MCPCR na advisory issue tawkhrai Tangkolna pastor maitaina doctor engineer oina bo honoringeida secretariat ta mitopna phamkibani haina phongdokrai Sangai Festivalda attack Tounaba Tounaba KCP FML ki Cadre 3 fare matang asida Loyalam E-PAO na ayuki pau piba loizari tabiri ba khudimako amuka hana khurujari